Online Manipurgi numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau Center na framework agreement ikai khumnadrabadi ceasefire chanarakta bayai Nscn IM Kumja 2015 da sign tawnakiba framework agreement gi wafambu union government na ikai khumnarakta batarabadi chahi kuntare suraklaba ceasefire agreement kairakpa yai haina Nscn IM gi general secretary Thuingaleng muibana warning tawbaga loinana center amadi Nscn IM ani gi marakta yasinaba prokpa ngamdana laiba wafam gi waroisin puraknaba third party ama lehanaba taksilakli Nscn IM amasung center ani gi marakta ceasefire tawnaduna chahi kuntaret wari sanarakliba sida chief political negotiator amasung oiriba IM gi general secretary Thuingaleng muibana Thadorok Pacherol Amada Kumja 2015 da Nscn IM amasung center government anigi marakta sign tawnakiba framework agreement asimak center na ikai khumnadaba tarabadi nakal anigi marakta chatnariba ceasefire kairakpa yai haina Akanba Wafam thamkre chahi 73 suraba Naga conflict asigi warosin puraknaba tokhaiba Naga flag amadi Naga constitution bu sakhangnaba Nscn IM gi demand center government na yadana lerakpadagi loop asigi general secretary gi maikaidagi wafam asi fongdorakhibani cherol aduna high center amadi Nscn IM ani gi marakta yanadana lairiba wafam asi solve tawnaba third party ama thamnaba tharang lokholakadabani kariguma political initiative asi center na lokholakdaba tarabadi Nagalim unique history amadi sovereign gi damak amuk hanna khulai paiduna India gi mathakta lalhau chatharakpa yai haina sukanba Wafam Thamlkli Panbeya badi Nscn IM yauna Naga group singna Naga asi India gi saruk ama nate Naga miyam gi ayaba yaudana namduna India gi saruk ama ohen khibani haina claim tawribani Kumja 1947 gi August 13 da Naga group singna independence lauthokpaga loinana sanglaba chahi kaya security force amasung Naga armed group singa ani gi marakta khud thongnaduna lakhibani matam kuina lalhauduna laklaba matung Nscn IM amasung India government ani gi marakta ceasefire agreement sign tawnaduna nakal ani gi marakta wari sanaduna chahi yamlaba Naga conflict ki waroisin puraknaba honaduna lakhibani amadi Dimapur gi Hebron bu Nscn IM gi designated camp oina lakhibani Matam sangna wari saduna laklaba matung Kumja 2015 da Prime Minister Narendra Modi gi mamangda New Delhi da center amadi IM ani gi marakta framework agreement sign tawnakibani Agreement asi sign tawnakhibaga loinana chahi humfudara helaba Naga insurgency gi waroisin ama purakpa ngamlagani haina Prime Minister na fongdokhibani Framework agreement asida Naga gi unique history recognized tawba amadi share sovereignty gi wafam recognized tawba haiba wafam asida framework agreement sign tawnakibani haina Nscn IM gi maikaidagi claim tawrabasu center gi mahut sinba official singnadi wafam adubu yagibani editorial kalam dagi lakocharake Manipur Dagi Hwrakkni Khlli Manipur asi tongan ba furuf kanglup kayana khundaba state ama oiriba sigi marakta tokhai taningba amadi khunda minariba furuf kanglup singi marakta leinariba nungsinabagi mari thadalaga makhoitagi oiba ba territory ama semningba furuf kanglup kaya leire haibasi Manipur miyam na ngasidi yamna mayek sengna khangnare haibe yai maramdi state asida tha 19 pharaglaba lanasi kanana hobono haiba khangnaraba maramna lamdam asida ingtapa purakpada yekhai thingaibasu lalauba singnani haibasi shu state miyamna ikhangda khangnarabani Masida yamna luribadi center laingakna khangna khangsinnadabagi mawong chathabagumba manba thawong asina maram oiraga state asigi yelawmi furuf kanglup singna pendabagi kholau laubagi chang wangkhatnabagi achoba maram oiragli adubu achummana mai pai haibadudi malengi puwari sing kayada mayeklana iduna leiba maramna tha 19 pharaglaba lan asibu makhatana lalauba maru oina yelawmi mitai singda landariba singi mayokta state asigi yelawmi furuf kaya mukna tapna leirakadawbagi mami taba hawrakpagum tawri haina khali oiragliba mawong asi Manipur gi mapalamdagi lakpa furuf kanglup singna makhoigi oiba tonganba territory ama semna honariba asigi lamsing asi lamdam asida ningsingba thoktraba matamdagi leiraklaba yelawmi singi lamngakta oiba maramna makhoina terrorist ki thawong chathariba asida lamdam asigi yelawmi singna yaningdaba haibasi masana tabani nakala maromda Manipur da khundariba thadau haiba furuf singna state asida NRC chatnabada saugatpaga loinana Manipur lenga ki war on drugs khongjangda saugat kraba matungda liangmai Naga council na committee on tribal unity code tubu unlawful organization ni haina lauthuk pinaba India gi president ta wakat khibagi pausing amuk lakpa hawrakli asigumba kaya asina maram oiraga Manipur da kuki narco terrorist singna aranba thawong khakta chatharaba makhoigi oiroidaba mangphawna naba honariba asi kaidawngaidasu mai pakpa oiroi haina khali
Nakal amaromda Kukisingna Manipurgi Yellow-mising pumnamaka yengnabo oina khalibasing asimak lamdamasigi ching amadi tamda khundariba Yellow-mi Furuf Kanglu pumnamak khangna hauzik tholiba lanasigi manungda nakal amatada tongsindana state asida mahusagi punsida hanjilaknaba honabada saruk yariba Yellow-misingna Kuki kanano makhoina tawriba thawong-sing khangna yengduna leiribani haibasi aranba tawriba Kukisingna khangna nampu hapugi thabak thawong chathabasu leptriba simakna makhoigi yeknaba masing yamkhatnaba sinjabani aduga makhoigi pandamsu Yellow-misingi lamsing namduna mullaga makhoigi lam oige haiba wakhalon asidi 15 suba chahichagi matamgi chatnabini haibasi makhoina khangdabadagi oiramba yai Khlli adubu thenglabasu thengna achumba sida nongmagi mayek sengna khanglakpaga loinana aranba sisu nongmagi khangba helakpa maramna India laingangna khangdrabasu malemgi laipak kayana khangloidabagi maram leite maram aduna ngasigi aranba tawbasingna khalliba manglan asi yarakadaba mande karigumba yathoklu rabadi malemgi ahum subalanjau Manipurda Hwrakkni Khlli